ꯍꯦꯟꯊꯣꯏꯕ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯀꯥꯈꯠꯂꯣ꯫ ꯂꯤꯡꯖꯦꯜ ꯋꯥꯍꯪ ꯍꯪꯈꯤꯗꯦ꯫ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯃꯛ ꯏꯜꯂꯤ꯫ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯍꯤꯌꯥꯡꯊꯥꯡꯒꯤ ꯒꯥꯔꯗꯦꯟ ꯌꯧꯔꯦ꯫ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯐꯝꯊꯩ꯫ ꯋꯥꯗꯨ ꯄꯥꯛꯅ ꯍꯧꯗꯣꯔꯛꯇꯦ ꯍꯦꯟꯊꯣꯏꯕ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯂꯤꯡꯖꯦꯜꯁꯨ ꯋꯥ ꯉꯥꯡꯗꯦ꯫ ꯍꯦꯟꯊꯣꯏꯕꯒꯤ ꯌꯀꯥ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯅꯠ 5ꯃꯨꯛ ꯇꯨꯃꯤꯟꯅ ꯐꯝꯂꯕ ꯃꯇꯨꯡ ꯁꯣꯔꯗꯨ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯂꯗꯨꯅ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯀꯦꯊꯣꯏ꯫ ꯆꯠꯂꯁꯤꯔꯥ? ꯅꯪ ꯀ꯭ꯂꯥꯁ ꯂꯩꯔꯝꯅꯤꯅꯦ꯫ ꯀꯩ ꯍꯥꯏꯕꯗꯨꯅ? ꯑꯩꯗꯤ ꯅꯪ ꯀ꯭ꯂꯥꯁ ꯂꯩ ꯍꯥꯏꯕ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯆꯠꯁꯤ ꯂꯥꯛꯑꯣꯁꯦ꯫ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯂꯤꯡꯖꯦꯜ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯍꯦꯟꯊꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯛꯑꯣ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯤ ꯍꯦꯟꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯊꯩ꯫ ꯀꯦꯊꯣꯏ, ꯀꯩꯅꯣ? ꯐꯝꯃꯣ꯫ ꯅꯪ ꯀ꯭ꯂꯥꯁꯇꯤ? ꯂꯤꯡꯖꯦꯜ ꯀꯩꯝ ꯈꯨꯝꯗꯕꯤ ꯃꯃꯤꯠꯇꯣ ꯄꯩꯔꯞꯅ ꯍꯦꯟꯊꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯅꯣꯃꯤ ꯀꯦꯊꯣꯏ? ꯅꯤꯡꯉꯛ ꯅꯤꯡꯉꯛꯄ ꯊꯕꯛ ꯈꯛꯇ ꯇꯧꯅꯕ꯭ꯔꯣ? ꯑꯗꯨꯏ ꯅꯠꯇꯦ꯫ ꯉꯁꯥꯏꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯅꯨꯅ ꯄ꯭ꯔꯞ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯂꯩ ꯍꯥꯏꯗꯥꯏꯅꯦ꯫ ꯁꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣꯕ? ꯀꯣꯟꯅ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯑꯣꯏꯕꯩꯅꯦ꯫ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯀꯣ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄꯗ ꯆꯠꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯗꯣ ꯚꯥꯞ ꯑꯣꯏꯍꯧꯗꯕꯩꯅꯦ꯫ ꯁꯣꯅꯣꯗꯨ ꯆꯨꯔꯛꯀꯅꯨ꯫ ꯍꯣꯏꯁꯦ, ꯌꯥꯔꯦꯁꯦ꯫ ꯑꯩ ꯁꯤꯗ ꯄꯨꯔꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯃꯔꯝꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯌꯥꯔꯣꯏ꯫ ꯋꯥ ꯍꯥꯏꯅꯤꯅ ꯀ꯭ꯂꯥꯁ ꯀꯌꯥꯎꯗꯈꯩ ꯂꯥꯛꯑꯒ ꯀꯣꯟꯅ ꯍꯥꯏꯔꯒꯦꯕꯨ ꯀꯩꯅꯣ? ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯀꯦꯊꯣꯏ꯫ ꯂꯤꯡꯖꯦꯜ ꯈꯨꯝꯗꯦ ꯄꯩꯊꯣꯛꯑꯒ ꯂꯩ꯫ ꯁꯥꯎꯅꯨꯁꯦ꯫ ꯑꯩꯗꯣ ꯀꯣꯛ ꯆꯥꯛꯈꯠꯂꯛꯄ ꯉꯁꯥꯏ ꯑꯗꯨꯒꯤꯅꯦ꯫ ꯋꯥꯈꯜꯗꯣ ꯀꯩꯝ ꯈꯟꯊꯗꯕꯤꯗꯅꯦ ꯅꯪ ꯊꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯤꯗꯣ꯫ ꯀꯩꯒꯤ ꯆꯥꯛꯏꯕ? ꯀꯦꯊꯣꯏ, ꯋꯥꯁꯦ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯩ ꯋꯥꯅꯣꯗ? ꯍꯥꯏꯔꯛꯑꯣ꯫ ꯍꯦꯟꯊꯣꯏꯕ ꯋꯥꯗꯨ ꯄꯥꯛ ꯍꯦꯛꯇ ꯍꯧꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯂꯤꯡꯖꯦꯜꯅ ꯈꯪꯂꯗꯨꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯍꯦꯟꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ, ꯀꯩꯅꯣ? ꯀꯔꯤ ꯋꯥꯅꯣ? ꯍꯥꯏꯔꯛꯑꯣꯁꯤꯗ꯫ ꯀꯦꯊꯣꯏ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯂꯤꯡꯖꯦꯜ ꯀꯔꯤꯝꯇ ꯈꯨꯝꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯖꯤꯜꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯄꯥꯏꯔꯤꯕ ꯈꯨꯠꯇꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯦꯟꯊꯣꯏꯕꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯄꯥꯛ ꯍꯦꯛ ꯍꯥꯏꯗꯦ꯫ ꯀꯞꯁꯨ ꯀꯞꯅꯤꯡ ꯀꯞꯊꯣꯛꯄꯁꯨ ꯉꯝꯗ ꯁꯣꯔꯗꯨ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯟꯗꯣꯛꯂꯒ ꯁꯥꯟꯅꯖꯩ꯫ ꯇꯁꯦꯡꯅ ꯂꯤꯡꯖꯦꯜꯒꯤ ꯃꯇꯧꯗꯨꯅꯁꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕ꯭ꯔꯥ? ꯃꯃꯥꯒꯤ ꯁꯔꯩꯗꯨ ꯈꯥꯡꯕꯁꯨ ꯉꯝꯗ ꯇꯥꯏꯅꯐꯝꯁꯨ ꯈꯪꯗ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯂꯤꯡꯖꯦꯜꯗ ꯋꯥꯔꯤꯁꯤ ꯇꯝꯂꯒ ꯋꯥꯈꯜ ꯏꯪꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯝꯊꯣꯛꯄꯗꯤ ꯉꯝꯈꯤꯗꯦ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯩꯅꯣ ꯃꯥꯅ ꯍꯥꯏꯒꯗꯧꯕꯁꯤ? ꯑꯅꯤꯗꯨ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯅ ꯆꯅꯤꯡ ꯇꯥꯅ ꯁꯣꯔ ꯍꯣꯜꯂꯛꯄꯗꯨ ꯎꯕꯗ ꯂꯤꯡꯖꯦꯜ ꯍꯦꯟꯊꯣꯏꯕꯕꯨ ꯇꯞꯅ ꯀꯧꯖꯔꯛꯏ꯫ ꯗꯗꯥ꯫ ꯇꯥꯏ꯫ ꯀꯔꯤ ꯋꯥꯔꯤꯅꯣꯁꯨ ꯍꯥꯏꯗꯦ꯫ ꯍꯥꯏꯗꯕꯅꯤꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯌꯨꯝꯗ ꯀꯔꯤ ꯍꯥꯏꯅꯕ ꯌꯥꯎꯒꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯦꯊꯣꯏ, ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯔꯥ? ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ ꯂꯤꯡꯖꯦꯜꯗꯨ ꯍꯦꯟꯊꯣꯏꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯍꯣꯏꯕꯅꯦ, ꯉꯁꯤ ꯆꯦꯜꯂꯁꯤ꯫ ꯆꯦꯟꯕ ꯆꯦꯟꯗꯕꯗꯣ ꯑꯝꯇ ꯊꯝꯈꯣꯁꯦ꯫ ꯋꯥꯔꯤꯗꯨ ꯐꯥꯎꯗꯤ ꯈꯪꯍꯟꯕ ꯌꯥꯏꯗꯅꯗ꯫ ꯇꯟꯕ꯭ꯔꯥ? ꯑꯁ ꯑꯩꯗꯤꯕꯀꯣ ꯁꯨꯃꯥꯏꯅ ꯀꯣꯆꯤ ꯀꯣꯠꯇꯅ ꯃꯔꯩ ꯃꯔꯥꯡ ꯇꯧꯅꯗꯣꯏ ꯁꯔꯨꯛ ꯆꯦꯜꯂꯁꯦ꯫ ꯆꯦꯜꯂꯗꯤ ꯁꯝ ꯁꯝꯃꯦ꯫ ꯂꯣꯏꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯑꯦ ꯍꯥꯏꯗꯥꯏꯅꯦ꯫ ꯑꯗꯩꯗꯤꯅꯦ ꯁꯨꯝ ꯊꯦꯝꯃꯝꯕꯗꯒꯤ ꯏ ꯀꯥꯈꯠꯂꯛꯇꯣꯏꯅꯦ ꯌꯦꯡꯉꯣ꯫ ꯑꯩꯗꯤ ꯁꯤ ꯌꯧꯅ ꯈꯜꯂꯕꯅꯦ꯫ ꯋꯥꯗꯤ ꯁꯨꯡꯉꯥꯏ ꯍꯥꯏꯔꯨꯅꯨ꯫ ꯑꯗꯨꯒꯅꯦ ꯁꯥꯒꯠꯅꯤꯡꯕ ꯋꯥꯈꯜꯗꯣ ꯁꯥꯒꯠꯂꯣ꯫ ꯈꯜꯂꯣ ꯋꯥꯈꯜꯒꯗꯣ ꯈꯟꯅꯤꯡꯕ ꯀꯣ꯫ ꯀꯦꯊꯣꯏ, ꯏ ꯁꯨꯝ ꯀꯥꯔꯛꯑꯗꯤꯅꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯗꯣꯏꯅꯦ ꯌꯦꯡꯉꯣ ꯑꯩꯅ꯫ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯆꯤꯟꯕꯥꯟ ꯍꯥꯏꯐꯦꯠ ꯆꯤꯛꯁꯤꯜꯂꯞ ꯇꯧꯔꯒ ꯅꯣꯛꯄꯤꯗꯣ ꯇꯧꯏ꯫ ꯃꯌꯥꯒꯁꯦ ꯑꯃꯨꯛ ꯍꯤꯒꯠꯂꯤ꯫ ꯅꯣꯛꯀꯅꯣ꯫ ꯅꯪꯁꯦ ꯀꯃꯥꯏꯅ ꯂꯥꯛꯅꯁꯤꯒꯦ? ꯂꯥꯛꯅꯕꯤꯌꯣ ꯍꯥꯏꯗꯦ꯫ ꯌꯥꯔꯦꯁꯦ, ꯁꯥꯎꯔꯅꯨ꯫ ꯋꯥ ꯍꯥꯏꯒꯦ꯫ ꯍꯦꯟꯊꯣꯏꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯨꯜꯂꯗꯨꯅ ꯈꯨꯅꯤꯡꯅ ꯈꯨꯎꯗ ꯉꯥꯛꯑꯒ ꯃꯁꯥꯗꯨ ꯅꯦꯅꯥ ꯇꯥꯅ ꯐꯝꯊꯈꯤ꯫ ꯑꯗꯨꯒ ꯋꯥꯗꯨ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ ꯀꯦꯊꯣꯏ, ꯏꯕꯥꯅꯤ ꯌꯦꯛꯊꯣꯛꯄꯁꯦ ꯏꯃꯥꯅ ꯄꯥꯝꯗꯕ ꯃꯥꯜꯂꯦ꯫ ꯋꯥ ꯃꯌꯥꯝ ꯉꯥꯡꯉꯦ꯫ ꯑꯗꯨꯕꯨ ꯑꯅꯧꯕꯔꯣꯅꯦꯗ? ꯍꯥꯟꯅ ꯍꯥꯏꯅꯔꯒ ꯂꯩꯔꯕ ꯋꯥ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤ, ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯗꯨꯅ ꯂꯣꯏꯈ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯀꯣꯟꯅ ꯋꯥ ꯍꯥꯏꯔꯛꯄ ꯌꯥꯏ ꯈꯪꯕꯅ ꯃꯁꯥꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯈꯤ꯫
ꯑꯗꯨꯅ ꯉꯁꯤ ꯍꯦꯟꯊꯣꯏꯕꯅ ꯋꯥꯁꯦ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯅꯥꯆꯨꯡꯕꯗꯤ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯐꯝꯒꯤꯁꯨ ꯍꯥꯏꯌꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯃꯥꯏꯀꯩ ꯄꯛꯅꯗꯦ ꯍꯥꯏꯌꯦ꯫ ꯃꯥꯏꯀꯩ ꯀꯩꯗꯧꯔꯒꯦ? ꯅꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯃꯩꯔꯝ ꯇꯥꯏ ꯍꯥꯏ, ꯑꯗꯨ ꯄꯛꯅꯗꯦꯌꯦ꯫ ꯇꯧꯔꯕ꯭ꯔꯥ ꯊꯥꯏꯅ ꯋꯥꯔꯤꯁꯦ ꯑꯃꯨꯛ? ꯑꯉꯥꯡ ꯎꯅꯕ ꯃꯥꯏꯀꯩꯗ ꯌꯦꯡꯕꯅꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯗꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯛꯏ꯫ ꯀꯗꯣꯝ ꯃꯥꯏꯀꯩ ꯇꯥꯖꯥꯅꯣ? ꯗꯥꯗꯤ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯗꯦꯂꯤꯚꯔꯤ ꯇꯧꯏ ꯍꯥꯏꯒꯦ? ꯅꯪꯅ ꯃꯔꯣꯜ ꯑꯃ꯫ ꯐꯥꯒꯤꯒ ꯇꯥꯍꯜꯂꯦ, ꯑꯋꯣꯏꯕꯅꯦ ꯍꯥꯏꯁꯦ, ꯃꯤꯅ ꯍꯥꯏꯅꯕꯅꯦ꯫ ꯃꯑꯣꯡ ꯃꯥꯟꯗꯅ ꯁꯤꯒꯨꯝꯕꯁꯦ ꯌꯥꯎꯔꯝꯃꯤꯕ ꯍꯥ? ꯌꯥꯎꯗꯦꯗ, ꯁꯨꯝ ꯍꯥꯏꯅꯕꯗ ꯇꯥꯕꯅꯤ꯫ ꯉꯥꯏꯈꯣꯗꯥ ꯍꯦꯟꯊꯣꯏ, ꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤꯔꯣ ꯗꯥꯅ ꯅꯍꯥꯟꯗꯒꯤ ꯏꯐꯨꯟꯒ ꯐꯨꯟꯒꯠꯇꯅ ꯇꯧꯔꯒ ꯂꯩꯔꯤꯗꯣ? ꯀꯦꯊꯣꯏ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯁꯤꯒꯤ ꯑꯣꯏꯗꯤ ꯇꯣꯛꯁꯤꯗꯗ, ꯏꯃꯥꯅ ꯑꯗꯨꯛ ꯄꯦꯟꯗꯕꯩ ꯉꯥꯡꯁꯛ ꯇꯧꯕꯕꯨ ꯈꯔ ꯂꯩꯔꯒ ꯐꯖꯔꯛꯁꯅꯤꯁꯦ꯫ ꯅꯪꯅ ꯈꯪꯗꯕ ꯋꯥ ꯈꯔ ꯂꯩꯔꯤꯌꯦ꯫ ꯀꯔꯤ ꯋꯥꯃꯨꯛ ꯆꯤꯊꯍꯧꯔꯤꯒꯦ? ꯀꯥ ꯍꯦꯟꯕ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯨ ꯂꯤꯔꯨꯗ꯭ꯔꯕꯁꯨ ꯈꯪꯕ ꯌꯥꯕ ꯋꯥꯈꯩꯗꯨ ꯐꯥꯎꯗꯤ ꯂꯤꯡꯖꯦꯜꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯤꯡꯖꯦꯜ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯒꯤꯕꯨ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯊꯣꯛꯍꯦꯛ ꯁꯤꯗꯣꯛꯑꯒ ꯂꯣꯏꯔꯗꯨꯕꯨ ꯀꯥꯟꯅꯗꯕꯗ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤ꯫ ꯌꯥꯝ ꯁꯤꯅꯤꯡꯕꯩ ꯋꯥꯔꯤꯔꯣ? ꯀꯨꯏꯅꯒ ꯍꯤꯡꯅꯤꯡꯗꯦꯗ, ꯀꯩꯗꯧꯗꯣꯏꯅꯣ? ꯁꯣꯂꯤ ꯄꯥꯂꯤꯒ ꯍꯤꯡꯕ ꯄꯥꯝꯗꯦ ꯈꯣꯏ꯫ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ? ꯑꯋꯣꯏꯕꯅꯦ꯫ ꯑꯗꯨꯗ ꯍꯦꯟꯊꯣꯏ, ꯏꯃꯥꯅ ꯍꯧꯖꯤꯛꯁꯦ ꯑꯩ ꯄꯟꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯔꯕ? ꯍꯦꯟꯊꯣꯏꯕ ꯈꯨꯝꯗꯦ꯫ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯑꯣꯟꯊꯣꯛꯈꯤꯗꯨꯅ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯎꯗꯨꯗ ꯌꯦꯡꯉꯤ꯫ ꯂꯤꯡꯖꯦꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯣꯟꯅ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯋꯥꯈꯜ ꯑꯣꯟꯖꯔꯛꯀꯅꯤꯕ, ꯑꯩꯒꯤ ꯁꯦꯕꯥꯗꯅꯦ ꯏꯃꯥꯗꯣ ꯄꯨꯇ꯭ꯔꯨꯛ ꯄꯨꯇ꯭ꯔꯨꯛ ꯀꯦꯜꯍꯟꯗꯣꯏꯅꯤ꯫ ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯨꯗ ꯍꯦꯟꯊꯣꯏꯕ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯆꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯁꯔꯩꯗꯨꯕꯨ ꯅꯪ ꯏꯟꯕ ꯉꯝꯖꯒꯗ꯭ꯔꯣ? ꯈꯣꯏ ꯃꯥꯗꯤ ꯍꯦꯟꯖꯥꯠꯂꯣ? ꯈꯪꯗꯦ ꯑꯗꯨꯗꯤ꯫ ꯑꯩꯗꯤ ꯏꯃꯥꯗꯣ ꯂꯨꯅ ꯇꯧꯊꯗꯣꯏꯅꯤ ꯈꯪꯉꯕ, ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏꯉꯣ꯫ ꯑꯩꯒ ꯀꯥꯎꯕꯩ ꯋꯥꯔꯤꯔꯕ? ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯁꯣꯏꯗ꯭ꯔꯦꯗꯅ꯫ ꯑꯩ ꯊꯣꯛꯑꯝꯃꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯅꯣꯛꯂꯗꯨꯅ ꯇꯥꯟꯅꯖꯩ꯫ ꯆꯔꯥꯡꯅꯔꯝꯕ ꯋꯥꯈꯜꯗꯨ ꯉꯁꯤ ꯂꯤꯡꯖꯦꯜꯒꯤ ꯃꯐꯝꯗ ꯇꯝꯊꯣꯛꯈꯤꯕꯗꯒꯤ ꯈꯔ ꯈꯖꯤꯛ ꯋꯥꯏ ꯁꯪꯕꯗꯧꯅ ꯇꯧꯈꯤ꯫ ꯂꯤꯡꯖꯦꯜꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅꯁꯨ ꯍꯦꯟꯅ ꯅꯦꯅꯥ ꯇꯥꯍꯟꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯗꯤ ꯃꯆꯤꯟꯗꯗꯤ ꯉꯝꯅꯕ ꯈꯨꯝꯈ꯭ꯔꯦ꯫ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯤꯟꯕꯨꯡ ꯋꯥꯍꯩ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯀꯣꯟꯕꯒꯤ ꯁꯤ ꯑꯣꯏꯒꯅꯤ꯫ ꯃꯥꯅꯤ, ꯆꯤꯟꯕꯨꯡ ꯋꯥꯍꯩꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯉꯝꯅꯕ ꯈꯨꯝꯈꯤꯕ, ꯋꯥꯈꯜꯗꯗꯤ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯨꯗꯤ ꯅꯣꯛꯁꯤꯟ ꯈꯦꯖꯤꯟꯅꯔꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯅꯤꯗꯨ ꯒꯥꯔꯗꯦꯟꯗꯒꯤ ꯊꯣꯛꯂꯛꯏ꯫ MUꯗꯁꯨ ꯆꯪꯉꯨꯗ꯭ꯔꯦ, ꯃꯌꯨꯝꯗ ꯑꯣꯏꯅ ꯗ꯭ꯔꯣꯞ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯐꯤ ꯐꯥꯎꯕ ꯍꯣꯡꯗꯦ ꯐꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯥꯈꯠꯇꯨꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯣꯅꯥꯗ ꯀꯣꯜ ꯇꯧꯏ꯫ ꯆꯦꯜꯂꯕ ꯑꯉꯥꯎꯕꯤ? ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ꯫ ꯍꯜꯂꯛꯑꯕꯣ? ꯁꯤ ꯆꯪꯉꯛꯑꯔꯣꯏꯗ꯭ꯔꯣ? ꯌꯨꯝ ꯌꯧꯔꯦ, ꯅꯪ ꯍꯜꯂꯛꯄꯗ ꯆꯪꯉꯛꯑꯣ꯫ ꯀꯩꯒꯤꯅꯣ? ꯀꯩ ꯂꯩꯔꯒꯦ? ꯀꯩꯝ ꯂꯩꯇ꯭ꯔꯗꯤ ꯆꯪꯉꯛꯄ ꯌꯥꯗꯕ꯭ꯔꯣ? ꯍꯪꯉꯤꯅꯤ ꯀꯩꯅꯣ꯫ ꯑꯁ ꯅꯪ ꯌꯥꯝ ꯉꯥꯡꯉꯦ, ꯇꯣꯛꯑꯣ, ꯆꯪꯉꯛꯑꯅꯨ꯫ ꯍꯩꯃ, ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯍꯣ ꯆꯪꯉꯛꯀꯦ ꯌꯥꯔꯕꯣ? ꯁꯨꯝ ꯀꯣꯊ ꯂꯩꯅꯤꯕ? ꯌꯥꯔꯦꯍꯦ, ꯀꯣꯊꯕꯅ ꯃꯥꯅ ꯀꯣꯊꯂꯩ, ꯊꯝꯃꯒꯦ, ꯑꯩ ꯊꯣꯔꯛꯇꯧꯔꯦ꯫ ꯐꯣꯟꯗꯨ ꯊꯝꯂꯗꯨꯅ ꯃꯣꯅꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡꯒꯤ ꯑꯗꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯁꯥꯂꯤꯅꯤꯒ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁ꯭ꯇꯦꯌꯔꯀꯦꯁ ꯀꯨꯝꯊꯔꯛꯄꯩꯗꯨꯗ ꯊꯦꯡꯅꯩ꯫ ꯍꯜꯂꯗꯣꯏꯔꯣ? ꯍꯣꯏ ꯆꯦ, ꯍꯜꯂꯗꯣꯏꯅꯦ꯫ ꯆꯦꯗꯤ? ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯅꯤꯌꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯆꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯉꯥꯏꯈꯣ, ꯊꯕꯛ ꯑꯊꯨꯕ ꯂꯩꯍꯧꯕ꯭ꯔꯣ? ꯂꯩꯇꯦꯕꯨ ꯆꯦ, ꯀꯩ ꯍꯥꯏꯒꯦ? ꯁꯨꯝ ꯀꯩꯅꯣꯝ ꯍꯪꯅꯤꯡꯕ꯫ ꯆꯦ ꯀꯩ ꯋꯥꯅꯣ? ꯍꯪꯉꯣ꯫ ꯁꯥꯂꯤꯅꯤ ꯃꯈꯣꯜꯗꯣ ꯇꯞꯊꯔꯞ ꯇꯧꯅ ꯍꯪꯂꯛꯏ꯫ ꯂꯤꯡꯖꯦꯜꯒꯤ ꯋꯥꯅꯤ꯫ ꯂꯤꯡꯖꯦꯜ ꯀꯩꯗꯧꯔꯒꯦ ꯆꯦ? ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ꯭ꯔꯥꯅ ꯁꯨꯝ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯆꯦ? ꯀꯩ ꯂꯩꯒꯦ? ꯁꯨꯝ ꯍꯪꯕꯅꯦ, ꯃꯥꯗꯣ ꯃꯤ ꯑꯃꯅ ꯍꯪꯉꯛꯄ꯫ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯆꯦ? ꯃꯁꯛꯇꯤ ꯇꯥꯛꯑꯔꯣꯏꯒꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯤꯔꯣ ꯆꯦ? ꯑꯗꯨꯁꯨ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯑꯁ, ꯆꯦꯅ ꯋꯥꯔꯤꯁꯦ ꯂꯨꯁꯜꯍꯜꯂꯦ꯫ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯍꯥꯏꯔꯒꯦ꯫ ꯑꯗꯣ ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣꯕ? ꯂꯩꯕꯅꯦ ꯆꯦ꯫ ꯁꯤꯗ ꯇꯝꯕ꯭ꯔꯣ? ꯇꯝꯗꯤꯌꯦ꯫ ꯁꯥꯂꯤꯅꯤ ꯃꯣꯅꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯁꯥꯗꯨ ꯅꯦꯅꯥ ꯈꯔ ꯍꯦꯛ ꯇꯥꯖꯩ꯫ ꯁꯣꯔꯒꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯆꯩ꯫ ꯆꯦ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨꯝ ꯇꯧꯗꯦ, ꯆꯠꯂꯣ ꯌꯥꯔꯦ꯫ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯋꯥꯉꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯁꯥꯂꯤꯅꯤ꯫
ꯄꯤꯁꯨꯝꯗ ꯁꯨꯛꯂꯞ ꯇꯧꯅ ꯁꯥꯂꯤꯅꯤꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯂꯗꯨꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯣꯅꯥꯁꯨ ꯋꯥꯈꯜꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯖꯩ. ꯈꯣꯟ ꯀꯜꯂꯞꯅ ꯋꯥ ꯉꯝꯅ ꯍꯥꯏꯔꯛꯏ. ꯋꯥꯔꯤ ꯁꯥꯁꯦ. ꯃꯣꯅꯥ ꯆꯠꯂꯣ. ꯃꯣꯅꯥꯁꯨ ꯐꯤꯕꯝꯗꯨꯗ ꯄꯟꯊꯕ ꯆꯨꯝꯃꯔꯣꯏ ꯈꯟꯗꯨꯅ ꯒꯥꯔꯤꯗꯣ ꯏꯟꯊꯣꯛꯇꯨꯅ ꯊꯣꯔꯛꯏ. ꯃꯣꯅꯥ ꯆꯠꯈ꯭ꯔꯦ. ꯋꯥꯉꯝ ꯁꯥꯂꯤꯅꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯕꯦꯛꯁꯇꯦꯖ ꯆꯠꯂꯥꯎ. ꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯂꯥꯎꯅ ꯊꯥꯡꯂꯗꯨꯅ ꯆꯠꯈ꯭ꯔꯦ. ꯁꯥꯂꯤꯅꯤ ꯋꯥꯉꯝꯅ ꯍꯥꯏꯔꯤꯕꯗꯨ ꯏꯟꯗꯕꯁꯨ ꯌꯥꯗ ꯀꯤꯁꯨ ꯀꯤꯒꯨꯝ ꯇꯞꯂꯤ ꯇꯞꯂꯤ ꯏꯟꯅꯔꯤ. ꯕꯦꯛꯁꯇꯦꯖ ꯍꯦꯛ ꯌꯧꯕꯒ ꯋꯥꯉꯝ ꯁꯥꯂꯤꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯀꯩꯕꯨꯅꯣ? ꯈꯪꯁꯤꯟꯅꯗꯕ ꯇꯧꯒꯅꯣ. ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯎꯔꯝꯃꯣꯏ ꯈꯟꯕ꯭ꯔꯥ ꯍꯥ? ꯈꯪꯉꯗꯤ ꯃꯗꯨꯒ ꯆꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯣ. ꯅꯪꯒꯤ ꯚꯥꯞꯅ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯦ ꯀꯔꯝ ꯀꯥꯟꯗ ꯐꯒꯗꯣꯏꯅꯣ? ꯃꯃꯥꯡꯗ ꯑꯣꯏꯔꯝꯂꯕꯁꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯠꯇ꯭ꯔꯦ. ꯑꯣ, ꯍꯥꯏꯁꯤꯅꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯒꯁꯦ ꯌꯥꯝ ꯈꯪꯕꯤꯈꯤꯕ ꯎꯕꯤꯈꯤꯕꯒꯤ ꯋꯥꯔꯤꯅꯤꯅꯦ. ꯅꯪꯒ ꯑꯩꯒꯅꯤ ꯂꯣꯏꯅꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯅꯪ ꯈꯪꯐꯝ ꯊꯣꯛꯏꯅ. ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯗꯨꯁꯨ ꯈꯪꯉꯤ. ꯌꯥꯔꯦꯗ, ꯈꯨꯝꯐꯝ ꯊꯣꯛꯑꯦꯅ ꯄꯪꯈꯨꯝꯗ ꯈꯨꯝꯕꯗꯨꯗꯤ ꯇꯧꯅꯣ. ꯂꯤꯡꯖꯦꯜꯒꯤ ꯈꯪꯅꯕ ꯃꯤ ꯂꯩ. ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯏꯔꯣꯏ. ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯁꯥꯒꯠꯂꯤꯗꯣ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤ. ꯀꯩ ꯁꯥꯒꯠꯂꯒꯦ? ꯁꯥꯂꯤꯅꯤ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯜꯂꯤ. ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯒꯗꯧꯕꯁꯤ ꯈꯨꯝꯐꯝ ꯂꯩꯇꯦ. ꯋꯥꯉꯝꯅ ꯂꯤꯡꯖꯦꯜꯗ ꯂꯣꯏꯅꯕꯒꯤ ꯃꯑꯣꯡ, ꯃꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯎꯠꯈꯤꯕ ꯔꯤꯌꯦꯛꯁꯟ ꯀꯌꯥꯗꯨꯗꯕꯨ ꯀꯂꯛꯆꯗꯨꯅ ꯋꯥꯈꯜꯅ ꯁꯥꯒꯠꯈꯤꯕꯅꯤ. ꯋꯥꯉꯝꯅꯁꯨ ꯂꯤꯡꯖꯦꯜꯕꯨ ꯈꯟꯖꯔꯕꯁꯨ ꯃꯀꯥ ꯐꯣꯡꯈꯤꯗ꯭ꯔꯤ. ꯑꯣꯃꯦꯛꯁ ꯈꯛꯇꯗ ꯋꯥ ꯍꯧꯗꯣꯛꯆꯕꯅꯤ. ꯑꯇꯩ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯩꯗꯨ ꯃꯃꯤ ꯇꯥꯍꯟꯈꯤꯗ꯭ꯔꯤ. ꯑꯉꯥꯡꯗꯨꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ? ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤꯗ. ꯅꯪꯅ ꯁꯥꯒꯠꯂꯤꯕ ꯏꯔꯥꯡ ꯃꯌꯥꯝꯁꯦ ꯀꯩꯅꯣ? ꯏꯔꯥꯡ ꯁꯥꯒꯠꯄ ꯇꯥꯔꯕ ꯁꯤꯁꯨ? ꯁꯥꯒꯠꯇꯦ ꯍꯥꯏꯒꯦꯔꯣ? ꯅꯪꯒꯤ ꯅꯃꯣꯡꯅ ꯇꯧꯗꯨꯅꯅꯦ. ꯋꯥꯉꯝ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯚꯥꯞ ꯐꯕꯩ ꯊꯕꯛꯁꯦ ꯇꯣꯛꯈꯤꯔꯣꯏꯗ꯭ꯔꯥ? ꯚꯥꯞꯅ ꯁꯥꯒꯠꯄꯁꯨ ꯅꯠꯇꯦ. ꯋꯥꯉꯝ, ꯑꯩꯁꯨ ꯈꯪꯉꯦ. ꯅꯪꯅ ꯂꯤꯡꯖꯦꯜꯕꯨ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ. ꯁꯥꯂꯤꯅꯤ, ꯈꯜꯂꯝꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯇꯧꯔꯦ. ꯈꯜꯂꯣꯏ ꯈꯜꯂꯝꯂꯕꯁꯨ ꯅꯪꯒꯤ ꯅꯃꯣꯡꯁꯤꯅ ꯈꯜꯍꯜꯂꯦ. ꯋꯥꯉꯝ, ꯗ꯭ꯔꯃꯥꯇꯥꯏꯁ ꯇꯧꯔꯛꯄꯅꯨꯗ, ꯄꯪꯊꯔꯣꯏꯌꯦ. ꯍꯥꯏꯔꯨꯔꯒ ꯗ꯭ꯔꯃꯥ. ꯑꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯅꯪ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯑꯣꯏꯅ ꯎꯕ꯭ꯔꯣ? ꯏꯍꯥ ꯍꯥꯗꯅ ꯈꯨꯝꯂꯛꯈꯤꯕ ꯄꯥꯎꯈꯨꯝꯗꯨꯅ ꯍꯦꯟꯅ ꯈꯣꯏꯗꯧ ꯊꯤꯠꯄꯤꯗꯨ ꯌꯧꯔꯤ. ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯃꯁꯥꯗꯨ. ꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯆꯤꯡꯊꯔꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯐꯥꯒꯤ ꯇꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯨꯡꯁꯤꯕꯒꯤ ꯑꯔꯊ ꯌꯥꯝ ꯈꯪꯕ ꯁꯥꯔꯛꯀꯅꯣ. ꯑꯗꯨꯒꯨꯝꯕ ꯅꯪꯒꯤ ꯗꯥꯏꯂꯣꯛ ꯈꯔ ꯂꯩꯔꯤꯌꯦ. ꯃꯗꯨꯗꯅꯦ ꯑꯩꯅ ꯗ꯭ꯔꯃꯥꯇꯥꯏꯁ ꯇꯧꯋꯦ ꯍꯥꯏꯁꯦ. ꯅꯪꯅ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯌꯦꯠꯈꯤꯅꯤ. ꯐꯔꯣꯏꯗꯧꯔꯤꯌꯦ. ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯁꯥꯂꯤꯅꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯈꯤꯕꯅꯤ. ꯋꯥꯔꯤꯗꯨ ꯁꯥꯟꯅꯕꯗ ꯐꯣꯜ ꯐꯪꯉꯔꯣꯏ ꯈꯟꯗꯨꯅ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯍꯨꯠ ꯍꯥꯏꯗꯣꯛꯈ꯭ꯔꯦ. ꯁꯥꯂꯤꯅꯤ ꯈꯥꯝꯕꯁꯨ ꯉꯝꯖꯗ ꯋꯥꯉꯝꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯁꯣꯝꯗ ꯃꯣꯅꯥꯁꯨ ꯂꯤꯡꯖꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯦ. ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯤꯡꯖꯦꯜꯕꯨ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯗꯨꯅ ꯐꯝꯊꯍꯜꯂꯤ. ꯀꯩꯗꯧꯔꯒꯦ ꯃꯤ? ꯀꯩꯅꯣꯝ ꯇꯝꯕꯤꯒꯦ ꯍꯥꯏꯕ. ꯅꯪꯁꯦ ꯆꯦ ꯁꯥꯂꯤꯅꯤꯅ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯪꯉꯛꯏꯕ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯀꯩꯒꯤ ꯃꯥꯗꯤ? ꯈꯪꯗꯦꯉꯣ, ꯋꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯌꯥꯗꯦ. ꯅꯪꯁꯦ ꯃꯤ ꯑꯃꯅ ꯍꯪꯉꯛꯑꯦ ꯍꯥꯏꯌꯦ. ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯈꯪꯗꯦ ꯃꯤ, ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯥꯏꯔꯤꯃꯛꯇꯗ. ꯄꯥꯎ ꯈꯨꯄꯨꯔꯛꯁꯦ ꯆꯩ ꯌꯥꯝ ꯅꯤꯌꯦ. ꯑꯗꯩꯗꯤꯀꯣ, ꯗꯥ ꯋꯥꯉꯝꯒꯗꯣ ꯌꯥꯝ ꯁꯥꯎꯅ ꯊꯣꯔꯛꯑꯒꯅꯦ ꯋꯥꯔꯤ ꯁꯥꯁꯦ ꯀꯥꯏꯅ ꯇꯧꯍꯧꯕꯅꯤ. ꯑꯅꯤꯗꯣ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯁꯦ? ꯃꯣꯏ ꯃꯑꯣꯡꯗꯨꯗꯗꯤ ꯃꯥꯜꯂꯦꯉꯣ. ꯑꯁ ꯂꯤꯡꯖꯦꯜ, ꯗꯥ ꯋꯥꯉꯝꯒꯤ ꯈꯨꯁꯥꯎꯗꯣ ꯃꯤꯠꯇ ꯎꯏ ꯍꯥꯏꯕ. ꯅꯨꯄꯥ ꯊꯤꯅ ꯃꯥꯜꯂꯦ ꯍꯥꯏꯕ. ꯌꯥꯔꯦ, ꯏꯔꯥꯡꯗ ꯃꯇꯣꯝꯇ ꯄꯪꯀꯥꯗ ꯀꯥꯏ. ꯃꯤꯅ ꯄꯥꯝꯕꯤ ꯈꯪꯗꯦ, ꯄꯥꯝꯕꯤꯗꯤ ꯈꯪꯗꯦ. ꯑꯁꯥꯏꯅꯒ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ. ꯇꯧꯕꯨ ꯇꯧꯗ꯭ꯔꯣ ꯅꯪꯕꯣ? ꯗꯥ ꯋꯥꯉꯝꯅꯒ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯛꯄꯁꯤ ꯃꯉꯥꯏ ꯅꯪꯅ ꯀꯥꯔꯤꯕ ꯏꯔꯥꯡꯁꯦ ꯍꯥ? ꯍꯥꯎꯇ꯭ꯔꯦ ꯈ꯭ꯋꯥꯏꯗꯨ ꯐꯥꯎꯗꯤ ꯏꯕꯦꯝꯃ. ꯃꯣꯅꯥ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯕ. ꯆꯦꯜꯍꯧꯗꯕꯒꯤꯔꯣ? ꯀꯧꯕꯤꯌꯨꯔꯣ? ꯎꯁꯤꯠꯇꯦꯅ. ꯅꯠꯇꯗꯤ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯅꯣ? ꯃꯤꯅ ꯋꯥ ꯇꯝꯃꯁꯨ ꯏꯔꯥꯡ ꯀꯥꯕꯤ ꯇꯥꯍꯟꯗꯥꯏ. ꯎꯅꯔꯨꯕ ꯍꯜꯂꯛꯄꯒ ꯃꯊꯥ ꯁꯥꯏ. ꯑꯗꯨꯗꯤ ꯀꯧꯕꯤꯗꯣꯏꯕ ꯃꯊꯥ ꯁꯥꯕ ꯐꯅꯕ. ꯑꯁ ꯑꯩꯗꯤꯕꯀꯣ, ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒ ꯈꯔ ꯏꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯕ. ꯃꯣꯅꯥ ꯊꯧꯁꯥꯗꯕꯤꯗ ꯐꯝꯃꯒ ꯂꯩ. ꯂꯤꯡꯖꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ. ꯇꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯍꯥꯏꯗꯕ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯑꯔꯨ ꯁꯥꯔꯛꯀꯅꯨ. ꯋꯥꯉꯥꯡꯁꯦ ꯑꯩꯗꯤꯕꯀꯣ, ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ. ꯍꯥꯏꯔꯛꯑꯣ, ꯀꯩꯗꯧꯔꯒꯦ? ꯂꯤꯡꯖꯦꯜ ꯃꯣꯅꯥꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯁꯝꯗꯣ ꯍꯥꯏꯐꯦꯠ ꯈꯣꯡꯒꯠꯂꯗꯨꯅ ꯇꯞꯅ ꯋꯥꯔꯤꯗꯣ ꯍꯧꯗꯣꯔꯛꯏ. ꯍꯦꯟꯊꯣꯏꯕꯒ ꯃꯥꯒ ꯂꯩꯅꯔꯤꯕ ꯐꯤꯚꯝꯗꯨ ꯃꯣꯅꯥꯗ ꯂꯤꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯜꯂꯤ. ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡ, ꯈꯪꯗꯦ ꯃꯣꯅꯥ, ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ. ꯀꯥꯟꯅꯗꯦ ꯁꯥꯎꯅꯨꯁꯦ. ꯅꯪꯒ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯗꯥ ꯍꯦꯟꯊꯣꯏꯕꯒꯅꯤ, ꯃꯣꯏ ꯃꯃꯥꯒ ꯅꯠꯇꯦ. ꯃꯥꯅ ꯂꯦꯞꯄꯤꯗꯨꯗꯤ ꯑꯗꯨ ꯃꯉꯥꯏ ꯀꯩꯅꯣ.
ꯌꯥꯔꯦꯁꯦ ꯈꯟꯖꯤꯜꯂꯨꯔꯅꯨꯀꯣ ꯈꯪꯗꯦꯗ ꯃꯣꯅꯥ ꯈꯪꯉꯣ ꯌꯥꯔꯦꯁꯦ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯊꯦꯡꯈ꯭ꯔꯦ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ ꯁꯣꯝꯗꯅ ꯋꯥꯉꯝ ꯑꯣꯃꯦꯛꯁꯀꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯊꯣꯡꯒꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯡꯖꯤꯜꯂꯤ ꯑꯣꯃꯦꯛꯁꯨ ꯏꯉꯛ ꯉꯛꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯀꯅꯥ ꯇꯥꯟꯅꯔꯛꯏꯅꯣ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯈꯨꯝꯗꯦ ꯆꯤꯌꯔꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯒꯤꯠ ꯐꯝꯊꯈꯤ ꯀꯩꯗꯧꯔꯒꯦ ꯋꯥꯉꯝ ꯁꯣꯔꯗꯨ ꯀꯥꯝꯊꯣꯛꯑꯗꯨꯅ ꯈꯨꯝꯂꯛꯏ ꯈꯪꯗꯦꯗ ꯁꯥꯂꯤꯅꯤꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯣꯃꯦꯛꯁ ꯆꯤꯌꯔꯗꯨꯗ ꯉꯥꯊꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ PhD ꯀꯁꯦ ꯂꯣꯏꯁꯤꯟꯗꯕꯤ ꯇꯣꯛꯑꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯦꯗꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯨꯔꯨꯝ ꯁꯣꯟꯕꯤꯁꯦ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯏ ꯀꯩ ꯃꯊꯧ ꯂꯩꯒꯦ ꯁꯤꯗ ꯑꯩ ꯄꯥꯟꯅꯔꯤꯔꯕ ꯃꯥꯏꯁꯦ ꯋꯥꯉꯝ ꯑꯣꯃꯦꯛꯁꯇ ꯉꯥꯡꯉꯤꯕ ꯁꯛꯏꯕꯗꯨ ꯇꯥꯕ ꯅꯠꯇꯦ ꯃꯥꯅ ꯊꯣꯛꯄꯅꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯤ ꯑꯣꯃꯦꯛꯁ ꯇꯦꯕꯜꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯄꯣꯞ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯩꯔꯤꯌꯦ ꯀꯩꯅꯣ ꯎꯕꯤꯗ꯭ꯔꯕꯣ ꯆꯣꯔꯣꯜ ꯂꯣꯟꯗꯧꯕ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯀꯥꯗ ꯂꯦꯡꯕꯤꯒꯗ꯭ꯔꯥ ꯋꯥꯉꯝ ꯌꯥꯝ ꯍꯥꯎꯇꯅ ꯌꯦꯡꯂꯛꯏ ꯍꯥꯎꯇꯤꯗꯀꯣ ꯃꯤꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯃꯥꯅꯒ ꯆꯥꯎꯕꯤꯔꯤꯌꯦ ꯅꯪ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ ꯍꯜꯂꯅꯤ ꯀꯩꯅꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯆꯥꯕ ꯊꯛꯄꯗ ꯈꯜꯂꯒ ꯂꯩꯕ꯭ꯔꯥ ꯅꯪꯁꯦ ꯌꯦꯁ ꯑꯣꯛ ꯆꯥꯁꯦ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯅꯦ ꯀꯔꯤꯅꯣ ꯃꯤ ꯄ꯭ꯔꯣꯛ ꯆꯥꯏꯗꯨꯕꯣ ꯅꯇꯨꯒ ꯈꯟꯅꯔꯛꯄ꯭ꯔꯣ ꯍꯣꯏ 이팅가 띵나 ꯍꯣꯏ ꯀꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯑꯣꯃꯦꯛꯁ ꯋꯥꯉꯝꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯋꯥꯉꯝꯁꯨ ꯅꯣꯟꯈꯠꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯃꯦꯛꯁꯅ ꯌꯦꯡꯉꯝꯕꯗꯨꯗ ꯃꯥꯁꯨ ꯄꯤꯁꯨꯝꯒꯗ ꯁꯨꯛꯂꯗꯨꯅ ꯌꯦꯡꯂꯛꯏ ꯁꯥꯂꯤꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯦ ꯂꯣꯏꯗ꯭ꯔꯤꯕ ꯅꯣꯏ ꯋꯥꯔꯤꯁꯦ ꯂꯣꯏꯅꯕ ꯍꯣꯠꯅꯕꯅꯦ ꯃꯈꯥ ꯁꯝꯊꯅꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯤꯟ ꯂꯩꯔꯦ ꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯁꯦ ꯂꯤꯡꯖꯦꯜꯒꯤ ꯍꯤꯁꯇ꯭ꯔꯤ ꯊꯤꯒꯠꯂꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤ ꯀꯟꯅ ꯃꯥꯗꯤ ꯀꯩꯗꯧꯗꯣꯏꯕ ꯈꯪꯗꯦ ꯃꯤꯒꯤ ꯅꯨꯄꯥ ꯀꯣꯏꯕ ꯀꯣꯏꯗꯕꯅ ꯇꯧ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯣ ꯑꯗꯨꯏ ꯋꯥ ꯉꯥꯡꯅꯔꯨꯏꯅꯤ ꯂꯣꯏꯁꯤꯟꯕ ꯅꯥꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯋꯥ ꯍꯥꯏꯔꯛꯅꯕ ꯃꯔꯝꯁꯦ ꯑꯗꯨꯝ ꯁꯤꯜꯂꯛꯑꯦ ꯑꯗꯨꯅꯅꯤ ꯃꯥꯅ ꯄꯥꯝꯃꯤꯗꯣ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯕꯗꯨꯅ ꯀꯔꯤ ꯃꯗꯨ ꯐꯖꯅ ꯍꯥꯟꯅ ꯍꯥꯏꯅꯔꯣꯗꯅ ꯅꯪꯁꯨꯅꯦ ꯌꯥꯗ꯭ꯔꯕꯅꯤꯗꯣꯅ ꯃꯨꯛꯇꯅ ꯂꯩꯔꯅꯨ ꯃꯨꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯩ ꯃꯥꯒ ꯂꯣꯏꯅꯅꯤꯡꯗ꯭ꯔꯦ ꯃꯥꯅꯗꯤ ꯑꯩꯒ ꯂꯣꯏꯅꯕ ꯄꯥꯝꯃꯤ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯁꯤꯗ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯣꯏꯗꯣꯏꯁꯦ ꯅꯨꯄꯤꯒ ꯊꯤꯔꯗꯤ ꯇꯨꯃꯤꯟ ꯂꯩꯈꯤꯗ꯭ꯔꯥ ꯏꯃꯥꯏ ꯀꯣꯏꯐꯥꯎ ꯀꯣꯏꯗ꯭ꯔꯤ ꯊꯤꯕꯩ ꯋꯥꯔꯤꯒ ꯇꯧꯏꯅꯦ ꯏꯇꯥꯎ ꯑꯩ ꯁꯥꯂꯤꯅꯤꯒꯤ ꯃꯑꯣꯡꯁꯦ ꯇꯁꯦꯡꯅ ꯍꯩꯅꯗ꯭ꯔꯦꯕꯨ ꯂꯤꯡꯖꯦꯜꯗꯣ ꯄꯨꯁꯤꯜꯂꯁꯤꯔꯣ ꯑꯁ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯉꯛꯀꯅꯨ ꯀꯩꯗꯧ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯒꯦ ꯌꯥꯔꯦ ꯑꯝꯇ ꯍꯩꯄꯥ ꯁꯥꯕꯤꯅꯨ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯂꯤꯡꯖꯦꯜꯗ ꯍꯣꯞ ꯆꯥꯕꯗꯣ ꯁꯥꯂꯤꯅꯤꯗ ꯍꯥꯏꯔꯨꯕ꯭ꯔꯣ ꯃꯥꯅꯤꯅꯦ ꯑꯩꯗꯤ ꯑꯉꯥꯎꯕꯅꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯅꯤꯍꯦ ꯃꯥꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕꯗꯨꯗꯤ ꯚꯥꯞꯅ ꯁꯥꯒꯠꯂꯦ ꯑꯣꯏꯔꯝꯅꯤ ꯌꯥꯝ ꯍꯩꯕꯅꯦ ꯚꯥꯞꯅ ꯁꯥꯒꯠꯄ ꯃꯃꯥꯡꯗꯁꯨ ꯚꯥꯞ ꯐꯕ ꯍꯦꯟꯃꯟꯗꯅ ꯆꯣꯞꯄꯤꯅꯤ ꯑꯗꯨꯏ ꯋꯥꯗꯨꯁꯨ ꯍꯥꯏꯗ꯭ꯔꯤꯅꯦꯀꯣ ꯈꯪꯉꯨꯅꯨꯗ ꯀꯥꯟꯅꯗꯕ ꯋꯥꯔꯤꯅꯤ ꯍꯣꯏꯅꯦ ꯑꯗꯣ ꯂꯤꯡꯖꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯑꯗꯨꯗꯤ ꯁꯥꯂꯤꯅꯤꯗ ꯑꯣꯟꯁꯤꯜꯂꯒꯦ ꯁꯤꯔꯣ ꯅꯪ ꯂꯣꯏꯁꯤꯜꯂꯒꯦꯔꯣ ꯌꯥꯔꯗꯤꯅꯦ ꯍꯣꯏ ꯆꯤꯟꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯉꯛꯇ꯭ꯔꯤꯀꯥꯟꯗ ꯅꯪꯒꯤ ꯊꯕꯛꯇꯣ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯍꯧꯔꯣ ꯑꯣꯃꯦꯛꯁꯨ ꯍꯧꯒꯠꯇꯨꯅ ꯇꯦꯕꯜꯗ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯔꯦꯛꯇꯨꯗ ꯃꯊꯪ ꯊꯥꯡꯒꯠꯂꯤ ꯊꯕꯛꯇꯨ ꯇꯧꯅ ꯃꯆꯤꯟꯗꯨꯁꯨ ꯈꯨꯝꯃꯛꯏ ꯁꯥꯂꯤꯅꯤ ꯇꯨꯃꯤꯟ ꯂꯩꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯤꯡꯖꯦꯜ ꯀꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏ ꯑꯅꯤ ꯍꯟꯖꯤꯟꯅꯈꯤꯕ ꯑꯣꯞꯁꯟ ꯑꯅꯤꯁꯤꯗ ꯂꯩꯔꯦ ꯅꯪꯅ ꯌꯥꯝ ꯂꯞ ꯑꯦꯛꯁꯄꯔꯠꯂꯣ ꯄꯣꯖꯤꯕꯤꯂꯤꯇꯤꯁ ꯍꯥꯏꯕꯤꯕꯅꯤ ꯁꯥꯔ ꯃꯃꯥ ꯃꯄꯣꯛꯇ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯛꯄ꯭ꯔꯣ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯃꯅꯥꯎꯄꯥ ꯂꯩꯇꯦ ꯁꯛ ꯐꯖꯕ ꯊꯣꯛꯑꯁꯤ ꯂꯣꯏꯔꯦ ꯁꯣꯗꯣ ꯄꯥꯏꯔꯛꯑꯣ ꯀꯥꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯔꯛꯏ ꯆꯠꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩ ꯀꯥꯟꯗꯦꯍꯦ ꯑꯩꯅ ꯍꯥꯏꯗꯣ ꯇꯧ ꯑꯗꯨꯅ ꯐꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏ ꯋꯥꯅꯦ ꯀꯩꯒꯤꯅꯣ ꯑꯣꯏꯔꯣꯏꯕꯣ ꯍꯥ ꯂꯤꯡꯖꯦꯜꯒꯤ ꯈꯪꯅꯕ ꯂꯩꯕꯅꯦ ꯍꯥꯏꯔꯨꯔꯕꯣꯅ ꯉꯁꯥꯏ ꯁꯥꯂꯤꯅꯤꯅ ꯃꯣꯅꯥꯗ ꯍꯪꯕꯅꯦ ꯑꯗꯨꯗ ꯍꯧꯕ ꯑꯣꯍꯣ ꯑꯗꯨ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ ꯀꯅꯥ ꯈꯪꯕ ꯑꯃꯗꯣ ꯇꯣꯛꯅꯅꯤꯡ ꯂꯩꯔꯝꯕ ꯇꯥꯟꯖꯥ ꯑꯣꯏꯔꯝꯗꯅ ꯅꯪꯅ ꯍꯥꯏꯔꯨꯔꯒ ꯊꯣꯛ ꯌꯥꯔꯛꯄꯁꯨ ꯍꯩꯄꯥ ꯁꯥꯔꯛꯀꯅꯣ ꯅꯁꯥꯒꯤ ꯁꯣꯏꯗꯅꯕ ꯍꯥꯟꯅ ꯑꯝꯇ ꯍꯣꯠꯅꯧꯅꯦꯀꯣ ꯑꯦꯗꯚꯥꯏꯁ ꯄꯤꯕꯅ ꯀꯜꯂꯤꯕ ꯅꯨꯄꯤꯅ ꯀꯣꯏꯅꯤꯡꯉꯤꯕ ꯀꯣꯏꯕꯁꯨ ꯐꯪꯕ ꯅꯠꯇꯕ ꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯉꯝ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯏꯟꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯣꯃꯦꯛꯁ ꯌꯥꯝ ꯍꯥꯎꯇꯅ ꯌꯦꯡꯂꯗꯨꯅ ꯈꯨꯝꯃꯛꯏ ꯋꯥꯉꯥꯡꯁꯦ ꯌꯥꯝ ꯍꯥꯎꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯁꯤꯗ ꯉꯥꯎꯔꯤꯕ ꯅꯨꯄꯤꯈꯩꯁꯤꯁꯨ ꯑꯉꯛꯄꯅꯤ ꯈꯣꯏꯍꯤ ꯇꯩꯗꯅ ꯉꯥꯡꯉꯤꯕ ꯑꯩꯉꯣꯟꯗꯗꯤ ꯅꯞꯇꯦꯅꯦ ꯅꯨꯄꯤ ꯊꯣꯔꯥꯏ ꯃꯆꯥꯁꯤꯡꯁꯤꯁꯨꯕ ꯍꯣ ꯈꯣꯏꯍꯤꯗꯣ ꯄꯨꯛꯅꯨꯡꯗ ꯍꯨ ꯑꯣꯟꯕꯅꯦ ꯑꯗꯨꯅꯅꯦ ꯈꯥꯔꯁꯨ ꯈꯥꯅ ꯅꯣꯡꯃꯥꯡꯈꯥ ꯑꯣꯏꯖꯒꯦ ꯂꯥꯛꯑꯣ ꯊꯧꯗꯣꯔꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯗꯨꯅ ꯍꯥꯏꯐꯦꯠ ꯊꯧꯗꯣꯛꯈꯤ ꯑꯣꯃꯦꯛꯁꯨ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯒꯥꯔꯤꯗꯨ ꯏꯟꯊꯣꯛꯂꯒ ꯊꯧꯗꯣꯛꯈ꯭ꯔꯦ ꯋꯥꯉꯝ ꯃꯌꯨꯝ ꯌꯧꯔꯦ ꯒꯦꯠꯇ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ
ꯁꯥꯂꯤꯅꯤꯒꯤ ꯒꯥꯔꯤꯒ ꯌꯥꯝꯅ ꯃꯥꯟꯅꯕꯗꯨꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯈꯤ, ꯑꯗꯨꯕꯨ ꯃꯥ ꯂꯥꯛꯅꯕꯒꯤ ꯃꯔꯝꯗꯤ ꯂꯩꯇꯦ꯫ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯁꯥꯂꯤꯅꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯇꯤꯡ ꯂꯥꯎꯏ꯫ ꯂꯤꯟꯊꯣꯏꯕꯨ ꯄꯝꯂꯗꯨꯅ ꯅꯣꯛꯃꯤ ꯑꯉꯥꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯋꯥꯉꯝ ꯎꯕꯗ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯋꯥꯉꯝꯗꯤ ꯍꯟꯅꯐꯥꯎ ꯌꯦꯡꯉꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯀꯥꯈꯠꯈꯤ꯫ ꯔꯥꯙꯦꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯃꯊꯛꯇ ꯃꯤ ꯀꯥꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗꯨꯗ ꯍꯪꯉꯛꯏ, "ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯅꯥꯎꯕ ꯍꯜꯂꯛꯈ꯭ꯔꯕꯣ?" "ꯀꯀꯥ ꯍꯜꯂꯛꯑꯦ, ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯧꯔꯨꯒꯦ" ꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏ ꯁꯥꯂꯤꯅꯤꯅ ꯀꯣꯜꯂꯝꯕ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯊꯛꯇ ꯀꯥꯈ꯭ꯔꯦ꯫ ꯋꯥꯉꯝ ꯀꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯇꯁꯦꯡꯅ ꯃꯥ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯔꯦꯝꯅꯕꯅꯦ ꯈꯟꯈꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯀꯥꯈꯠꯂꯛꯏ꯫ "ꯀꯀꯥ, ꯑꯩꯒꯤ ꯆꯣꯀ꯭ꯂꯦꯠ" ꯋꯥꯉꯝ ꯃꯆꯥꯅꯨꯄꯤ ꯆꯪꯉꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯄꯣꯀꯦꯠꯇ ꯍꯥꯞꯈꯤꯕ ꯆꯣꯀ꯭ꯂꯦꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯑꯗꯨꯒ ꯈꯨ ꯂꯩꯇꯥꯅ ꯐꯝꯊꯔꯛꯇꯨꯅ ꯍꯪꯂꯛꯏ, "ꯃꯆꯥꯊꯣꯏꯕꯤ, ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯅꯤꯅꯦꯗꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ?" "ꯀꯨꯏꯗ꯭ꯔꯤ, ꯄꯄꯥꯒꯤ ꯕꯦꯒ ꯄꯨꯔꯛꯄꯅꯦ." "ꯄꯄꯥ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯥꯏꯁꯦ?" ꯐꯔꯦ, ꯃꯈꯥꯗ ꯂꯩꯔꯝꯃꯣ, ꯀꯀꯥ ꯗ꯭ꯔꯦꯁ ꯍꯣꯡꯉꯒꯅꯦ ꯀꯨꯝꯊꯔꯛꯑꯒꯦ." ꯂꯤꯟꯊꯣꯏ ꯀꯨꯝꯈ꯭ꯔꯦ꯫ ꯋꯥꯉꯝ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯈꯤ꯫ ꯃꯐꯤꯁꯨ ꯍꯣꯡꯗꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯝꯂꯝꯂꯕ ꯃꯇꯨꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯁꯥꯂꯤꯅꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯁꯨ ꯍꯜꯂꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯎꯕꯗ ꯋꯥꯡꯂꯦꯟ, "ꯉꯜꯂꯤꯅ ꯉꯁꯤꯗꯤ." "ꯇꯥꯃꯣ, ꯁꯥꯂꯤꯅꯤꯗ ꯀꯩ ꯄꯣꯠꯅꯣ ꯁꯤꯟꯅꯔꯝꯃꯤꯁꯦ?" ꯈꯣꯟ ꯋꯥꯡꯂꯞꯅ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯑꯃꯅ ꯍꯪꯂꯛꯈꯤꯕ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯋꯥꯡꯂꯦꯟ ꯂꯤꯟꯊꯣꯏꯕꯨ ꯏꯟꯊꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯐꯥꯏꯜ ꯍꯥꯞꯄ ꯍꯦꯟꯕꯦꯒꯇꯨꯅꯤꯅꯦ, ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯥꯎꯔꯝꯃꯕ, ꯑꯗꯨꯒꯤ ꯃꯉꯣꯟꯗ ꯄꯥꯏꯍꯜꯂꯛꯄꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯥꯎꯕ?" "ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯔꯤꯁꯦ ꯃꯥ ꯈꯛꯇꯔ ꯇꯥꯃꯣ? ꯑꯩꯁꯤꯅ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯕꯅꯣ?" "ꯑꯩꯁꯨ ꯃꯤꯇꯤꯡꯗꯣ ꯊꯦꯡꯕꯗꯨꯗ ꯍꯣꯕꯦ ꯆꯠꯂꯦ, ꯕꯦꯒꯁꯨ ꯀꯥꯎꯔꯝꯃꯦ꯫ ꯁꯥꯂꯤꯅꯤꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯃꯥ ꯑꯗꯨꯝ ꯄꯥꯏꯔꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯤꯅꯦ." "ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯗꯨꯝ ꯌꯥꯕꯅꯤ ꯇꯥꯃꯣ, ꯃꯤ ꯌꯥꯝ ꯆꯦꯟꯅꯅꯤꯡꯕ ꯃꯥꯜꯂꯦ." ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯊꯥꯡꯂꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫